ꯊꯝꯕꯧ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯏꯔꯣꯏ ꯑꯗꯨꯕꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯤꯕꯖꯥꯠꯅꯣ? ꯃꯁꯤꯕꯨ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯤ꯫ ꯋꯥꯈꯜ ꯆꯣꯏꯕ ꯍꯧꯔꯛꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯃꯊꯟꯇ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯦꯛꯇ ꯆꯠꯇꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯦ ꯉꯥꯡꯗꯨꯅ ꯂꯩꯗꯅ ꯀꯥꯟꯅꯗꯦꯗ, ꯑꯝꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯁꯈꯤꯇꯣꯝꯕꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯇꯦꯟ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯀꯧꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯣ ꯃꯣꯏ ꯕꯕꯥ, ꯃꯣꯏ ꯕꯕꯥ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯑꯩꯅ ꯀꯧꯔꯤꯕꯁꯤꯕꯨ ꯇꯥꯕ꯭ꯔꯥꯕ ꯃꯣꯏ ꯕꯕꯥ? ꯍꯩ ꯁꯈꯤꯇꯣꯝꯕꯤ, ꯀꯔꯤꯅꯣꯅꯦ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯂꯩꯀꯥꯏ ꯇꯥꯅꯅꯕ ꯑꯩꯕꯨ ꯀꯧꯔꯤꯕꯗꯨꯕꯣ? ꯇꯞꯅ ꯏꯪꯅ ꯀꯧꯕ ꯌꯥꯗꯕ꯭ꯔꯣ? ꯃꯤꯅ ꯇꯥꯔꯒ ꯑꯩ ꯁꯤꯕꯒꯤ ꯂꯥꯎ ꯈꯣꯡꯕꯩ ꯅꯤꯡꯈꯤꯅꯤꯅꯦ꯫ ꯑꯦ ꯃꯣꯏ ꯕꯕꯥꯗꯤ ꯁꯪꯒꯣꯟꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯑꯩꯁꯦ ꯉꯟꯅ ꯂꯧ ꯈꯣꯏꯕ ꯆꯠꯀꯦ ꯍꯥꯏꯅ ꯏꯔꯣꯏ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯝꯂꯤꯕꯅꯤ꯫ ꯅꯪꯅ ꯑꯩ ꯀꯧꯔꯛꯏꯗꯨꯅ ꯀꯩꯗꯧꯔꯕ? ꯑꯩꯗꯤꯅꯦ ꯃꯣꯏ ꯕꯕꯥꯁꯦ ꯑꯍꯜꯒ ꯑꯣꯏꯁꯜꯂꯛꯄ ꯑꯗꯨꯗ ꯋꯥꯈꯜ ꯆꯣꯏꯗꯅ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯈꯟꯕꯗꯒꯤꯅꯦ ꯊꯤꯕ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯑꯣꯏꯕꯦꯝꯃ, ꯑꯩ ꯑꯍꯜ ꯑꯣꯏꯔꯕꯁꯨꯅꯦ ꯋꯥꯈꯜꯒ ꯆꯣꯏꯖꯗꯦꯀꯣ, ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯁꯦ ꯅꯍꯥ ꯑꯃꯅ ꯍꯦꯟꯖꯤꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦꯀꯣ꯫ ꯑꯗꯨ ꯁꯈꯤꯇꯣꯝꯕꯤ, ꯅꯪꯁꯤ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕꯒꯗꯤ ꯐꯥꯎꯔꯤꯕꯖꯥꯠꯅꯤꯅꯦꯀꯣ꯫ ꯍꯣ ꯅꯨꯡꯁꯤꯗ꯭ꯔꯒꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯀꯌꯥ ꯑꯁꯤꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯝꯈꯤꯒꯗ꯭ꯔꯣ? ꯑꯗꯨꯕꯨ ꯃꯣꯏ ꯕꯕꯥ, ꯑꯩꯈꯣꯏ ꯑꯅꯤꯒꯤꯅꯦ ꯍꯥꯏꯗꯨꯅ ꯏꯆꯥ ꯑꯃꯇꯪ ꯂꯩꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯣ꯫ ꯁꯈꯤꯇꯣꯝꯕꯤ, ꯌꯥꯔꯦ, ꯑꯍꯜꯒ ꯑꯣꯏꯁꯜꯂꯛꯂꯕ ꯀꯥꯟꯗꯁꯤꯗꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯦꯟꯊꯣꯛꯅ ꯂꯩꯕ ꯇꯥꯕꯅꯤ꯫ ꯅꯪ ꯏꯃꯨꯡꯗ ꯆꯪꯉꯝꯃꯣ, ꯑꯩꯁꯨ ꯆꯪꯉꯛꯑꯒꯦꯀꯣ꯫ ꯑꯩꯅꯦ ꯉꯟꯅ ꯂꯧ ꯀꯨꯝꯒꯗꯕꯅꯤ꯫ ꯍꯣ ꯉꯟꯅ ꯂꯧ ꯀꯨꯝꯕꯤꯔꯕꯁꯨ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩ꯫ ꯃꯣꯏ ꯕꯕꯥꯒꯤꯁꯤꯗꯤꯅꯦ ꯅꯨꯃꯤꯗꯥꯡ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯂꯧ ꯀꯨꯝꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯂꯥꯏ ꯑꯣꯛꯅꯗꯅ ꯇꯣꯛꯀꯅꯤ꯫ ꯌꯥꯝ ꯊꯨꯅ ꯆꯪꯕꯤꯔꯛꯎ꯫ ꯁꯈꯤꯇꯣꯝꯕꯤ, ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯇꯨ ꯆꯨꯡꯕ ꯋꯥ ꯉꯥꯛꯇ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯆꯠꯀꯦꯗꯤ ꯍꯥꯏꯗꯦꯗꯅ, ꯑꯌꯨꯛ ꯈꯔ ꯉꯟꯅ ꯆꯠꯀꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯅꯦ ꯆꯪꯖꯔꯛꯑꯒꯦ꯫ ꯃꯇꯨꯡ ꯃꯅꯥꯎꯒꯅꯦ ꯅꯨꯃꯤꯗꯥꯡ ꯍꯧꯒꯠꯀꯗꯕꯒ ꯇꯜꯂꯦ꯫ ꯍꯅꯨꯔꯕ ꯃꯥꯅ ꯀꯤꯕꯁꯨ ꯈꯪꯉꯤ ꯃꯥꯜꯂꯤ꯫ ꯍꯩ, ꯑꯩꯁꯨ ꯃꯤꯅꯤ, ꯀꯩꯗꯧꯕꯒꯤ ꯀꯤꯔꯣꯏꯗꯣꯏꯅꯣ? ꯂꯥꯏꯒ ꯑꯩꯒ ꯃꯥꯌꯣꯛꯅꯕ ꯉꯝꯕꯁꯨ ꯅꯠꯇꯅ ꯀꯔꯤ ꯇꯧꯕꯒꯤ ꯀꯤꯔꯣꯏꯗꯣꯏꯅꯣꯕ? ꯍꯩ, ꯅꯪ ꯃꯄꯥꯟꯗ ꯑꯗꯨꯝ ꯉꯥꯡꯉꯒ ꯂꯩꯍꯧꯔꯣ, ꯑꯩ ꯆꯪꯉꯦꯀꯣ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯃꯥꯒꯤ ꯅꯍꯥ ꯑꯣꯏꯕꯒꯤ ꯃꯉꯥꯎ ꯊꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤ꯫ ꯏꯆꯥ ꯑꯝꯇ ꯏꯃꯤꯠꯇ ꯎꯕ ꯐꯪꯗ꯭ꯔꯕ ꯐꯥꯎꯕꯁꯤꯗ ꯃꯥꯅ ꯑꯁꯨꯛ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯑꯁꯤꯗ ꯑꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯔꯣꯏ ꯍꯥꯏꯗꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯛꯈꯤꯕꯅꯤꯀꯣ꯫ ꯈꯟꯕꯨ ꯈꯜꯂꯨꯔꯒ ꯅꯨꯡꯁꯤꯔꯛꯏꯗ꯫ ꯀꯥꯟꯅꯗꯦ, ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ꯫ ꯍꯌꯦꯡ ꯆꯥꯛ ꯉꯟꯅ ꯊꯣꯡꯕꯤꯗꯨꯅ ꯄꯤꯖꯕꯤꯔꯒꯦ꯫ ꯊꯝꯕꯧ ꯑꯃꯗꯤ ꯁꯈꯤꯇꯣꯝꯕꯤꯒꯤꯅꯦ ꯍꯥꯏꯗꯨꯅ ꯃꯆꯥ ꯃꯁꯨ ꯑꯃꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯕ ꯐꯥꯎꯕꯗ ꯁꯨꯕ ꯂꯦꯞꯂꯝꯗꯦ꯫ ꯊꯝꯕꯧꯅ ꯂꯧ ꯎꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯂꯦꯝꯅ ꯄꯥꯟꯅ ꯆꯥꯖꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯁꯨꯃꯤꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯖꯔꯝꯃꯤ꯫ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯒꯁꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯊꯝꯕꯧ ꯑꯌꯨꯛ ꯉꯟꯅ ꯃꯥꯒꯤ ꯏꯔꯣꯏ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯧ ꯀꯨꯝꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯣꯏ ꯕꯕꯥ, ꯆꯥꯛ ꯆꯥꯊꯣꯛꯄꯤꯈ꯭ꯔꯣ, ꯆꯥꯛ ꯂꯣꯏꯖꯔꯦ꯫ ꯍꯩ, ꯑꯁꯨꯛ ꯉꯟꯈ꯭ꯔꯕ ꯑꯌꯨꯛ ꯑꯁꯤꯗ ꯅꯪꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯕ? ꯃꯣꯏ ꯕꯕꯥ ꯊꯕꯛ ꯉꯟꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯆꯥꯕ ꯅꯪꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯕ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯕ꯫ ꯍꯩ, ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯁꯤꯜꯂꯒ ꯆꯠꯂꯗꯤ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯗꯤ ꯄꯨꯛꯀꯁꯦ ꯃꯊꯪꯒ ꯑꯣꯟꯗꯅ꯫ ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯊꯣꯡꯂꯒꯕꯨ ꯆꯥꯗꯕ ꯌꯥꯕ꯭ꯔꯣ? ꯈꯔ ꯆꯥꯈ꯭ꯔꯒꯦ, ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯐꯖꯅ ꯆꯥꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯈꯔ ꯆꯥꯕꯤꯈ꯭ꯔꯣ, ꯊꯤꯖꯔꯛꯑꯒꯦ꯫ ꯑꯗꯣ ꯑꯩꯒ ꯄꯨꯟꯅ ꯂꯧꯗꯨ ꯀꯨꯝꯃꯁꯤꯔꯥ? ꯂꯧꯒꯤ ꯊꯕꯛ ꯃꯌꯥꯝꯗꯣ ꯅꯪ ꯅꯊꯟꯇꯅ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ? ꯁꯈꯤꯇꯣꯝꯕꯤ, ꯑꯩꯁꯨ ꯄꯥꯡꯒꯜꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯔꯛꯇ꯭ꯔꯦ꯫ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯒꯤꯔ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩ ꯉꯝꯅꯤꯗ, ꯏꯊꯟꯇ ꯇꯧ꯫ ꯍꯌꯦꯡ ꯀꯣꯟꯅ ꯉꯝꯃꯛꯇ꯭ꯔꯕ ꯀꯥꯟꯗ ꯆꯠꯃꯤꯟꯅꯁꯤ꯫ ꯅꯪ ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨ, ꯑꯩ ꯏꯊꯟꯇ ꯇꯧꯔꯨꯔꯒꯦ꯫ ꯃꯣꯏ ꯕꯕꯥ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕ ꯀꯥꯟ ꯑꯁꯤꯗ ꯏꯆꯥ ꯂꯩꯖꯔꯝꯂꯕꯗꯤ ꯄꯣꯊꯥꯗꯨꯅ ꯏꯆꯥ ꯏꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯔꯝꯒꯅꯤꯀꯣ꯫
Sakhi Tombi, nang madugi wado haudora anu hairiga hekta haudore. Haudok lay haina khali hekta ngamde. Yeng, aikhoi gi jahi lenga singde. Macha mamongna seba tawduna kayagi matik nungaina leinariba. Aduga aikhoi anidi ahal oiraba phawba. Thaba inkhang suduna nungaina pothaba sangdana leiri. Migidi masu singbu pamduna punarakpa mayamda ubada. Ai thamoi soi. Sakhi Tombi, say ai wa haigi. Nangonda jaina phawribado aisu chap manana phaw. Karigi nusiroi. Aisu isu gado uninglibani. Icha imaunaga seba tawduna nungaina hingninglibani. Adubu aikhoi anigi laibokta tamlamdraba asida kanada saurubani. Aikhoi anina taibong mapuda chatlaga wanongba yaribro. Adunane aikhoi anisu wakhal nungaina leithokadabani. Taibong mapuse minungsi khangmande. Kari sulanjadaba aikhoida awaba jaina kaya ama pibire. Aikhoina mamang mapokta kayam lanba thabak tawrubana no khangde. Yare se. Mamang mapoki waga amuk pusala anu. Ai nanga ngangaringaida thengkrani. Chak to thiruro. Ai jarage. Hoi, ai thijaramage. Chabiraro lao. Thambau chak khara charaba matungda lauda komduna lau khoirame. Itau Thambau, nang di yamna nganna lau kumamedana. Hoi itau. Miga leitabani na nganna suraga nganna losinaba haidana nganna hekta kumlaklabani. Itau. Aigi su khoi gi haidana icha nupa mari puduna laklibani. Itau di pangal bu yamna pharine. Aidi thabaka amata suba ngamdre. Aduna icha nupa marina loina tawre. Itau di waningai leiteda. Aidabu mi leitabagi warabasu wana tawribani. Mani itau. Nangsu ahaldi phana oisalaklabani. Aduda nangidi nacha amata leitabani na nangna loina tawduna leiri. Adu itau. Ichan Sakhi Tombi di karisu anaye yaude ko. Yaude itau. Hojik phawbagi di anaye ka amata yaude. Adu di yam phai. Aduba itau. Itau hidi hanadagi suba nomba kalakpanina. Ahal oira phawba hakchang phana leiba ngamlibani. Aikhoi di subada pelakpanina ahal khara oirakpada isaga se amata yadre. Thabak khara hek tawrubada khwanga se lengba yapothe. Ado itau di tawbidabra. Itau nadau gidi adugumba amata tawde. Aidi nomagi thabak suhaudabana henna sonthaba henbugum taw. Itau aidi thabak subada chokthaba leite. Itau madu yam pharabani. Itau di naha amagi pangal yaurini adudi. Hoi itau yauri haiba tare. Itau Thambau wari su nungai. Itau gi thabaktasu natau na ngahak yajaruri. Tawbiro. Adugane aigi ichanupa marinasu itau gi mateng panghanjagi. Yareda. Itau aidi loigadawri. Lawpham su chawba natabanina angangda haibiruranu. Makhoi gi thabakta tawhanbiro. Phare itau. Adudi aisu yumda halage. Adu itau. Nang karisu warunu. Nangi thabak amma tawbada aingonda hairo. Aigi ichanupa marina mateng panghange. Nangi nacha leite haiduna waganu ko itau. Hoi itau. Hayeng kona aina ngamlaktraba kanda. Itau gi mateng lawba lake. Hoi itau. Adudi ai chatlukhige. Phare. Thambau mamanabasingdi macha leibana lawuba amadi yumgi thaba inkhang khudingmak mapagi mahut sinduna loina tawba adu ubada mathamoidu nungaisaramde adubu karibudi tawrugani khantoktuna mathamoibu themjinjarami. Thamoise penthokna leiraki. Kaidawjarugabano haina khanbani. Adubu hekta yade. Migi machasinga mama mapabu luna chana tawbasi ubadani. Sakhi Tombina nungaijadriba. Adubu karidi tawbani. Migi macha yoklagi hairubasu. Hek pokjariba machabu kanana pithokningani. Yare. Hojikti matam loikre. Isorna tamba ama maraina lakjarani. Thambau wakhal awaba kauthoknaba isai ngangduna lau khawrami. O pabong nacha aikhoi pabonggi mateng pangjaramuro. Bungo nakhoi bu loirabro. Hoi pabong loire. Aikhoi ichilenau mari changduna tawbabu kaisu koi hopoteda. Pabong na ngasaidagi potha tawbado nacha aikhoi yengbada nungaijade. Aduna aikhoi loisinbiramlage. Nupa macha mari aduna Thambau na ngasaidagi wana hotnajaribadu ubada
ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯅ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯏꯄꯥ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯅꯈꯣꯏꯗꯤ ꯅꯁꯥ ꯅꯎꯁꯨ ꯌꯥꯝꯅ ꯐꯩ꯫ ꯅꯈꯣꯏ ꯃꯔꯤꯅ ꯅꯃꯥ ꯅꯄꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯏꯃꯥ ꯏꯄꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯄꯥꯕꯨꯡ꯫ ꯑꯗꯨꯒ ꯄꯥꯕꯨꯡ, ꯂꯧꯁꯨ ꯊꯪꯅꯔꯕꯅꯤꯅ ꯂꯧꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡꯒꯤꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯊꯕꯛꯁꯨ ꯂꯣꯏꯔꯦ꯫ ꯀꯥꯈꯤꯔꯣꯏꯗ꯭ꯔꯥ? ꯏꯕꯨꯡꯉꯣ, ꯏꯄꯥ ꯉꯥꯏꯍꯥꯛ ꯂꯩꯔꯛꯈꯤꯒꯦ꯫ ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯍꯟꯖꯔꯝꯃꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯅꯈꯣꯏ ꯍꯜꯂꯝꯃꯣ꯫ ꯀꯌꯥꯗ ꯃꯕꯨꯛ ꯐꯔꯤꯕ ꯑꯉꯥꯡꯅꯣꯅꯦ! ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯥꯅꯤ꯫ ꯏꯇꯥꯎꯅ ꯃꯇꯥꯎ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯍꯥꯏꯅ ꯁꯤꯟꯅꯔꯛꯂꯝꯒꯅꯤ꯫ ꯃꯈꯣꯏꯗꯤ ꯑꯩꯕꯨ ꯐꯖꯅ ꯈꯪꯂꯝꯃꯤ꯫ ꯑꯩꯅ ꯅꯍꯥ ꯈꯔ ꯑꯣꯏꯔꯝꯂꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯌꯦꯠꯄꯤꯔꯝꯃꯣꯏꯗꯕꯅꯤ꯫ ꯑꯩꯁꯨ ꯐꯅꯗꯤ ꯀꯟꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯗꯨꯗ ꯄꯣꯊꯥꯗ꯭ꯔꯕꯗꯤ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯃꯈꯣꯏ ꯃꯔꯤꯅ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯦ꯫ ꯑꯩꯁꯨ ꯌꯨꯝꯗ ꯀꯥꯅꯅꯕ ꯇꯧꯔꯒꯦ꯫ ꯁꯈꯤꯇꯣꯝꯕꯤꯗꯤ ꯆꯥꯛ ꯆꯥꯅꯅꯕ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯧ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯊꯝꯕꯧ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯁꯨꯗꯨꯅ ꯇꯥꯟꯁꯤꯟꯖꯈꯤꯕ ꯏꯪꯈꯣꯜ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯨꯟꯒꯤ ꯐꯤꯕꯝ ꯁꯣꯛꯂꯕ ꯃꯤꯁꯤꯡꯗ ꯄꯤꯊꯣꯛꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯑꯃꯒ ꯏꯪꯈꯣꯜ ꯑꯃꯒꯇ ꯉꯥꯏꯔꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤ, ꯑꯂꯨꯒ ꯃꯪꯒ꯭ꯔꯥꯒꯗꯣ ꯇꯥꯟꯕ ꯌꯥꯕꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯇꯥꯜꯂꯨꯔꯁꯤ꯫ ꯑꯗꯨꯅꯅꯦ, ꯆꯥꯛꯀꯥꯗꯣ ꯑꯥꯗ ꯊꯣꯡꯂꯒ ꯆꯥꯔꯨꯔꯁꯤ꯫ ꯅꯪ ꯂꯣꯏꯁꯤꯜꯂꯨꯔꯣꯀꯣ꯫ ꯃꯣꯏ ꯕꯕꯥ, ꯑꯥꯗꯕꯨ ꯆꯦꯡ ꯂꯩꯔꯝꯒꯗ꯭ꯔꯣ? ꯆꯦꯡꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯛꯅꯅꯕꯗꯨ ꯄꯨꯈ꯭ꯔꯁꯤ꯫ ꯑꯗꯨꯒꯅꯦ, ꯏꯟꯁꯥꯡꯗꯨꯗꯤ ꯑꯩꯅ ꯇꯨꯔꯦꯜꯗꯒꯤ ꯉꯥ ꯑꯃ ꯐꯥꯔꯒ ꯊꯣꯡꯉꯨꯔꯁꯤ꯫ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯎꯀꯣ, ꯊꯦꯡꯈꯤꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯂꯣꯏꯁꯤꯜꯂꯛꯑꯒꯦ꯫ ꯃꯈꯣꯏ ꯕꯕꯥꯒꯤ ꯍꯧꯅꯕꯤ ꯍꯥꯏꯕꯒ ꯅꯪꯍꯧꯔꯔꯣꯏꯗꯕꯒꯤ ꯇꯧꯕꯗꯣ ꯇꯧꯕꯤꯔꯛꯀꯅꯨ꯫ ꯍꯩ, ꯅꯠꯇꯦꯅꯦꯍꯦ꯫ ꯑꯩꯗꯤ ꯊꯕꯛ ꯇꯧꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯁꯠ ꯇꯧꯊꯣꯛꯂꯒ ꯋꯥꯏ ꯁꯪꯅ ꯄꯣꯊꯥꯕꯗꯣ ꯄꯥꯝꯕ꯫ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯈꯔ ꯊꯨꯔꯛꯑꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ꯫ ꯃꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦ? ꯑꯣ, ꯀꯥꯏꯗꯤꯌꯦ꯫ ꯑꯗꯨꯗꯅꯦ, ꯉꯁꯤ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯕ ꯅꯠꯇꯕ꯫ ꯑꯗꯨꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯍꯥꯏꯃꯟꯕꯗꯨꯗꯅꯦ ꯍꯦꯛ ꯁꯥꯎꯅꯤꯡꯉꯛꯄ꯫ ꯑꯩ ꯑꯃꯨꯛꯅꯦ, ꯊꯕꯛ ꯇꯧꯕꯗ ꯊꯨꯕ ꯅꯨꯄꯤꯗꯤ ꯅꯪꯅꯦ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯔꯝꯃꯣꯏꯗ꯫ ꯍꯣꯏꯗ ꯍꯣꯏꯗ ꯍꯣꯏꯗ, ꯑꯩꯁꯨ ꯈꯪꯉꯤꯗ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯊꯕꯛ ꯇꯧꯕꯗ ꯃꯈꯣꯡ ꯌꯥꯡꯈ꯭ꯔꯕ꯫ ꯑꯩꯅ ꯄꯥꯝꯕꯗꯣ ꯍꯦꯛ ꯊꯣꯛꯏ꯫ ꯑꯗꯣ ꯆꯠꯂꯣ, ꯅꯪ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯅꯦ ꯆꯪꯖꯈ꯭ꯔꯒꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯁꯥꯎꯃꯟꯈꯤꯕꯁꯤꯅ ꯀꯔꯝ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯁꯥꯎꯔꯕꯁꯨ ꯂꯛꯅꯅꯤꯡꯕ ꯑꯃ ꯍꯦꯛ ꯌꯥꯎꯕ꯫ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ꯫ ꯉꯁꯤꯗꯤ ꯃꯪꯒ꯭ꯔꯥꯗꯨ ꯐꯖꯅ ꯇꯥꯜꯂꯒ ꯃꯩꯗ ꯎꯡꯂꯒ ꯆꯥꯒꯦ, ꯍꯛꯆꯥꯡ ꯈꯔ ꯀꯟꯈꯠꯅꯕ꯫ ꯑꯩ ꯏꯁꯥ ꯐꯗꯕ ꯌꯥꯄꯣꯠꯇꯦ꯫ ꯊꯝꯕꯧ ꯑꯃꯗꯤ ꯁꯈꯤꯇꯣꯝꯕꯤ ꯆꯤꯡꯗ ꯃꯈꯣꯏꯅ ꯎꯖꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯂꯨ ꯃꯪꯒ꯭ꯔꯥ ꯇꯥꯜꯂꯒ ꯄꯩꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯣꯏ ꯕꯕꯥ, ꯃꯁꯤꯗꯤ ꯁꯟ ꯒꯥꯔꯤ ꯑꯃ ꯄꯨꯔꯛꯇꯨꯅ ꯅꯍꯥ ꯈꯔ ꯅꯦꯛꯂꯒ ꯌꯨꯝꯗ ꯄꯨꯈꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯍꯣꯏꯅꯦ, ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯅꯦꯛꯇꯅ ꯑꯩꯈꯣꯏ ꯑꯅꯤꯗꯅ ꯌꯨꯝ ꯐꯥꯎꯕ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯉꯝꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯑꯗꯨꯅꯅꯦ, ꯑꯩ ꯈꯨꯟꯒꯤ ꯄꯥꯈꯪ ꯈꯔ ネꯛꯂꯒꯦ꯫ ꯃꯣꯏ ꯕꯕꯥ, ꯅꯦꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯍꯥꯏꯕꯤꯔꯨꯔꯣ꯫ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯕ ꯌꯥꯔꯣꯏ꯫ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯕ ꯌꯥꯔꯣꯏ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯃꯤ ꯄꯨꯔꯒ ꯂꯥꯛꯑꯒꯦ꯫ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏ, ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯌꯨ꯫ ꯊꯝꯕꯧ ꯃꯈꯣꯏꯅ ꯇꯥꯟꯖꯕ ꯑꯂꯨ ꯑꯃꯗꯤ ꯃꯪꯒ꯭ꯔꯥꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯅꯅꯕ ꯈꯨꯟꯒꯤ ꯅꯍꯥ ꯈꯔ ꯅꯦꯛꯇꯨꯅ ꯄꯨꯔꯛꯂꯒ ꯃꯌꯨꯝꯗ ꯄꯩꯍꯜꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤ ꯑꯋꯥꯃꯟꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯈꯨꯔꯥ, ꯌꯥꯔꯦꯗ, ꯀꯔꯤꯒꯤ ꯑꯋꯥꯃꯟꯅꯣ? ꯈꯨꯔꯥꯅ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤꯈꯤꯕꯗꯣ ꯅꯆꯥ ꯀꯧꯖꯗꯤꯌꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯈꯨꯔꯥꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯗꯨꯛ ꯋꯥꯅ ꯆꯤꯡꯗꯒꯤ ꯌꯨꯝ ꯐꯥꯎꯕ ꯄꯨꯕꯤꯔꯛꯂꯒ ꯀꯔꯤꯒꯤ ꯁꯦꯜ ꯂꯧꯔꯣꯏꯗꯧꯔꯤꯕꯅꯣ? ꯁꯦ, ꯂꯧꯁꯤꯜꯂꯨ ꯂꯧꯁꯤꯜꯂꯨ꯫ ꯑꯗꯨꯒꯅꯦ, ꯃꯪꯒ꯭ꯔꯥꯁꯨ ꯃꯥꯏꯔꯦꯟꯒꯁꯤ ꯄꯨꯈꯣ꯫ ꯈꯨꯔꯥ, ꯑꯩꯈꯣꯏ ꯁꯦꯜꯗꯤ ꯂꯧꯖꯔꯔꯣꯏꯒꯦ꯫ ꯃꯪꯒ꯭ꯔꯥꯁꯤꯡꯁꯦ ꯑꯣꯏꯅ ꯈꯔ ꯄꯨꯖꯈꯤꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯅ ꯁꯦꯜ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯗ ꯅꯈꯣꯏ ꯄꯨꯟꯅ ꯂꯥꯛꯑꯣ꯫ ꯈꯨꯔꯥꯅ ꯅꯈꯣꯏꯕꯨꯅꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯤꯖꯒꯦ꯫ ꯈꯨꯔꯥ, ꯌꯥꯔꯅꯤꯗ, ꯀꯔꯤꯒꯤ ꯆꯥꯛꯅꯣ? ꯈꯨꯔꯥ ꯈꯣꯏ ꯋꯥꯅꯅꯕꯅꯤ, ꯏꯟꯗꯣꯝꯆꯥ ꯋꯥꯅꯅꯕ ꯊꯕꯛ꯫ ꯆꯥꯛ ꯑꯝꯇ ꯁꯤꯟꯕꯤꯔꯨꯔꯅꯨꯗ꯫
ꯈꯣꯃꯩ ꯃꯁꯤꯃꯗꯤ ꯌꯥꯗꯕ ꯇꯧꯔꯅꯨ ꯈꯨꯔꯥꯅ ꯅꯈꯣꯏꯁꯦ ꯍꯥꯟꯅꯗꯒꯤ ꯆꯥꯛꯀꯧꯒꯤ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ ꯑꯩꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯦꯗꯣ ꯑꯗꯨꯅꯅꯦ ꯅꯈꯣꯏ ꯍꯣꯔꯦꯟ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ ꯐꯔꯦ ꯈꯨꯔꯥꯅ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯂꯥꯛꯆꯔꯒꯦ ꯑꯗꯨ ꯈꯨꯔꯥ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯂꯥꯛꯑꯒꯦꯀꯣ ꯍꯣ ꯍꯣ ꯆꯠꯂꯣ ꯆꯠꯂꯣ ꯍꯣꯔꯦꯟꯅꯦ ꯈꯔ ꯉꯟꯅ ꯍꯦꯛ ꯂꯥꯛꯑꯣ ꯍꯣꯏ ꯈꯨꯔꯥ ꯑꯩ ꯁꯈꯤꯇꯣꯝꯕꯤ ꯃꯪꯒ꯭ꯔꯥꯒ ꯑꯂꯨꯒꯗꯣ ꯕꯣꯔꯥꯗ ꯍꯥꯟꯖꯤꯟꯗꯨꯅ ꯊꯝꯃꯁꯤ ꯍꯌꯦꯡ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯀꯦꯇꯨꯀꯤꯗ ꯄꯤꯔꯒꯅꯦ ꯀꯩꯊꯦꯜꯗ ꯌꯣꯟꯅꯅꯕ ꯃꯥꯅ ꯂꯧꯒꯦ ꯂꯣꯏꯅ ꯍꯥꯏꯔꯝꯕꯅꯤ ꯍꯌꯦꯡ ꯃꯆꯥꯅꯨꯄꯥ ꯄꯨꯔꯒ ꯂꯥꯛꯀꯅꯤ ꯉꯟꯅ ꯌꯣꯟꯕ ꯅꯪꯅꯅꯕ ꯑꯝꯇ ꯍꯥꯟꯗꯨꯅ ꯊꯝꯁꯤ ꯍꯣꯏ ꯍꯣꯏ ꯊꯝꯃꯁꯤ ꯃꯣꯏ ꯕꯕꯥ ꯍꯟꯗꯛꯇꯤ ꯁꯦꯜꯁꯨ ꯈꯔ ꯌꯥꯝꯅ ꯐꯪꯂꯅꯤ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯄꯣꯊꯥꯕ ꯌꯥꯔꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯃꯇꯝ ꯈꯔꯗꯤ ꯄꯣꯊꯥꯕ ꯌꯥꯔꯦꯅꯦ ꯑꯩꯈꯣꯏꯁꯦ ꯁꯨꯗꯅꯗ ꯂꯩꯕ ꯌꯥꯄꯣꯠꯇꯦ ꯅꯨꯡꯉꯥꯏꯊꯣꯛꯁꯤ ꯊꯝꯕꯧ ꯑꯃꯗꯤ ꯁꯈꯤꯇꯣꯝꯕꯤ ꯏꯪꯈꯣꯜꯗꯒꯤ ꯂꯣꯛꯆꯔꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯌꯣꯟꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯁꯦꯜ ꯐꯪꯖꯔꯝꯃꯤ ꯑꯁꯨꯝꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯨꯅ ꯏꯪꯈꯣꯜ ꯑꯃꯗꯤ ꯂꯧ ꯎꯗꯨꯅ ꯍꯤꯡꯂꯛꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯝꯕꯧ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯀꯩꯊꯦꯜ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯩ ꯁꯈꯤꯇꯣꯝꯕꯤ ꯀꯔꯤ ꯉꯥꯅ ꯐꯒꯗꯧꯔꯤꯕꯅꯣꯅꯦ ꯊꯣꯡꯕꯗ ꯌꯥꯝꯅ ꯍꯥꯎꯒꯗꯕ ꯑꯃ ꯂꯩꯒꯦ ꯈꯜꯂꯤ ꯅꯪ ꯀꯔꯝꯕ ꯉꯥꯅ ꯐꯅꯤ ꯈꯜꯂꯤ ꯃꯣꯏ ꯕꯕꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯍꯦꯛꯇ ꯂꯩꯕꯤꯔꯛꯎ ꯑꯗꯣ ꯃꯁꯥ ꯁꯣꯛꯇꯕ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯌꯦꯡꯕꯤꯔꯛꯎꯀꯣ ꯍꯣꯏ 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 ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯐꯅꯅꯕ ꯌꯦꯡꯂꯛꯑꯒꯦ ꯅꯪꯁꯨ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯨ ꯑꯩ ꯊꯨꯅ ꯂꯥꯛꯀꯦ ꯍꯣꯏ ꯍꯣꯏ ꯆꯠꯄꯤꯔꯨꯔꯣ ꯊꯝꯕꯧ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯃꯁꯛ ꯈꯪꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯁꯤꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏꯒꯤ ꯊꯕꯛꯅꯦꯕꯨ ꯍꯥꯏꯔꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯅꯣꯡꯃ ꯊꯝꯕꯧ ꯃꯌꯨꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯍꯟꯖꯤꯜꯂꯛꯇꯨꯅ ꯁꯈꯤꯇꯣꯝꯕꯤꯗ ꯍꯥꯏꯔꯝꯃꯤ ꯍꯩ ꯁꯈꯤꯇꯣꯝꯕꯤ ꯃꯄꯥꯟꯗ ꯅꯣꯡ ꯃꯄꯩ ꯃꯄꯩ ꯂꯥꯛꯍꯧꯔꯤ ꯉꯁꯤꯗꯤꯅꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯅꯪꯕꯨ ꯊꯣꯡ ꯊꯣꯡꯅꯥꯎꯒꯁꯦ ꯑꯃꯨꯛꯇ ꯂꯣꯟꯁꯤꯜꯂꯨꯅꯦꯍꯦ ꯃꯣꯏ ꯕꯕꯥ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯂꯤꯌꯦ ꯃꯣꯏ ꯕꯕꯥꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯂꯣꯏꯁꯤꯟꯕꯤꯕ ꯌꯥꯕꯅꯤ ꯊꯕꯛ ꯇꯧꯕꯗꯅꯦ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯗꯣꯛꯅꯗꯕꯅ ꯐꯕꯅꯤ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯗꯤ ꯌꯥꯏꯗꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯑꯩꯁꯤꯁꯨꯅꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯈꯤꯕ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯂꯣꯟꯁꯤꯜꯂꯨꯔꯒꯦ ꯑꯗꯣ ꯅꯪꯕꯨ ꯃꯄꯥꯟꯗ ꯐꯤꯒꯗꯤ ꯐꯧꯔꯤꯕ꯭ꯔꯣ ꯐꯤꯕꯨꯗꯤ ꯉꯁꯥꯏꯅ ꯂꯧꯁꯤꯜꯂꯤ ꯇꯨꯁꯤꯕꯣꯡ ꯃꯅꯥꯛꯇꯅꯦ ꯃꯣꯔꯣꯛ ꯈꯔ ꯐꯧꯔꯝꯕꯅꯤ ꯃꯗꯨ ꯍꯥꯟꯅ ꯂꯧꯁꯤꯟꯕꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯊꯝꯕꯧ ꯃꯄꯥꯟꯗ ꯃꯣꯔꯣꯛ ꯂꯧꯁꯤꯟꯕ ꯊꯣꯔꯛꯂꯝꯃꯤ ꯑꯦ ꯀꯅꯥꯅꯣ ꯁꯤꯗꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯁꯤꯗꯕꯨ ꯀꯣꯟꯁꯤꯜꯂꯒ ꯍꯤꯞꯂꯒ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯆꯨꯔꯤ ꯇꯥꯐꯝꯁꯤꯗ ꯍꯤꯞꯂꯒ ꯂꯩꯔꯤꯕꯅꯣ ꯊꯝꯕꯧꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯗ ꯀꯧꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯄꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯃꯇꯧꯗꯨ ꯎꯕꯗ ꯊꯝꯕꯧꯅ ꯃꯁꯥ ꯄꯥꯏꯔꯒ ꯌꯦꯡꯂꯝꯃꯤ ꯍꯩ ꯃꯁꯥꯁꯤꯗꯤ ꯇꯔꯠ ꯇꯔꯠ ꯆꯤꯡꯁꯤꯜꯂꯤꯅꯦꯍꯦ ꯃꯁꯤꯗꯤ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯍꯤꯞꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯏꯕꯨꯡꯉꯣ ꯅꯪ ꯈꯨꯔꯥꯗꯤ ꯑꯍꯜꯒ ꯑꯣꯏꯁꯜꯂꯛꯄꯒ ꯅꯪꯕꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯉꯝꯂꯕꯗꯤ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨꯁꯦ ꯈꯔꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯁꯥꯁꯦ ꯏꯪꯕꯅ ꯂꯣꯏꯔꯦ ꯏꯃꯨꯡꯗ ꯑꯣꯏꯅ ꯍꯤꯞꯂꯔꯣ ꯂꯥꯛꯑꯣ ꯊꯝꯕꯧꯅ ꯅꯨꯄꯥꯗꯨꯕꯨ ꯀꯣꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯍꯤꯞꯍꯜꯂꯝꯃꯤ ꯃꯣꯏ ꯕꯕꯥ ꯀꯅꯥꯅꯣ ꯏꯃꯨꯡꯁꯤꯗ ꯄꯨꯁꯤꯜꯂꯒ ꯍꯤꯞꯍꯜꯂꯝꯃꯤꯕ ꯅꯨꯄꯥ ꯑꯁꯤꯕꯣ ꯈꯪꯗꯦ ꯑꯩꯁꯨ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯃꯗꯨꯗꯤ ꯀꯔꯤꯒꯤ ꯏꯃꯨꯡꯗ ꯄꯨꯁꯟꯕꯤꯔꯛꯂꯤꯕꯅꯣ ꯑꯍꯜ ꯑꯩꯈꯣꯏ ꯑꯅꯤꯗ ꯂꯩꯕ ꯌꯨꯝꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯑꯃꯕꯨ ꯀꯔꯤꯒꯤ ꯄꯨꯁꯜꯂꯛꯂꯤꯕꯅꯣ ꯀꯔꯤꯒꯨꯝꯕ ꯃꯤ ꯍꯥꯠꯄ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯀꯝꯗꯧꯅꯤ ꯆꯨꯝꯃꯤ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯗꯨꯕꯨ ꯁꯈꯤꯇꯣꯝꯕꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯨꯔꯤ ꯇꯥꯐꯝꯗ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯅꯤꯛꯂꯒ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯄꯨꯁꯤꯜꯂꯛꯄ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯅ ꯀꯔꯝꯅ ꯅꯨꯄꯥ ꯃꯆꯥꯁꯤꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯒꯅꯤ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯍꯧ ꯇꯧꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯔꯝ ꯆꯥꯗꯅ ꯃꯤ ꯑꯃꯕꯨ ꯌꯨꯝꯗ ꯊꯝꯕ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯀꯣꯟꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯔꯛꯂꯕꯗꯤ ꯀꯝꯗꯧꯒꯅꯤ ꯁꯈꯤꯇꯣꯝꯕꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯂꯥꯏꯍꯧ ꯑꯁꯦ ꯑꯃꯨꯛꯇ ꯐꯍꯟꯕꯤꯅꯅꯕ ꯇꯧꯁꯤ ꯑꯗꯨꯒꯅꯦ ꯍꯪꯂꯁꯤ ꯃꯍꯥꯛ ꯀꯗꯥꯏꯗꯒꯤꯅꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯈꯪꯂꯒꯅꯤ ꯍꯣꯏ ꯍꯣꯏ
ꯃꯁꯥꯁꯤꯁꯨ ꯌꯥꯝꯅ ꯏꯪꯉꯤꯅꯦꯍꯦ ꯑꯩꯅꯦ ꯐꯤ ꯑꯊꯥꯕ ꯈꯔ ꯁꯨꯞꯆꯤꯟꯕꯤꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯊꯝꯕꯧ ꯑꯃꯗꯤ ꯁꯈꯤꯇꯣꯝꯕꯤꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ ꯁꯈꯤꯇꯣꯝꯕꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯁꯈꯤꯇꯣꯝꯕꯤ ꯀꯩꯗꯧꯔꯦ ꯇꯨꯝꯒꯟꯈ꯭ꯔꯕ ꯅꯪꯅ ꯉꯁꯤ ꯑꯁꯨꯛ ꯊꯦꯡꯅꯕ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕꯁꯤꯅ ꯃꯣꯏ ꯕꯕꯥ ꯀꯅꯥꯅ ꯇꯨꯝꯕ ꯌꯥꯒꯅꯤ ꯁꯛꯈꯪꯗꯕ ꯃꯤ ꯑꯃꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒ ꯍꯣꯔꯦꯟ ꯇꯨꯝꯂꯤꯉꯩ ꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯜꯂꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯁꯈꯤꯇꯣꯝꯕꯤ ꯅꯪ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯊꯔꯛꯀꯅꯨꯀꯣ ꯀꯔꯤꯅꯣ ꯀꯅꯥꯅꯁꯨ ꯈꯪꯗꯕ ꯅꯪꯅ ꯅꯨꯄꯥ ꯃꯆꯥꯁꯤꯕꯨ ꯂꯥꯟꯅ ꯂꯧꯕꯗꯤ ꯑꯔꯥꯟꯕꯅꯤ ꯅꯪ ꯃꯗꯨꯒꯤꯅꯦ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯅꯪ ꯀꯥꯗꯅꯦ ꯊꯣꯡ ꯂꯣꯜꯂꯒ ꯇꯨꯝꯃꯨꯔꯣ ꯑꯩ ꯅꯨꯄꯥ ꯃꯆꯥꯁꯤꯕꯨꯅꯦ ꯁ꯭ꯋꯥꯏꯗ ꯁꯪꯍꯧꯔꯒꯦ ꯃꯥꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯆꯠꯂꯣ ꯆꯠꯂꯣ ꯃꯣꯏ ꯕꯕꯥ ꯑꯩ ꯀꯤꯖꯩꯀꯣ ꯅꯪꯁꯨ ꯃꯁꯤꯗꯒ ꯂꯩꯍꯧꯒꯅꯨ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ ꯁꯈꯤꯇꯣꯝꯕꯤ ꯅꯪ ꯃꯔꯝ ꯆꯥꯗꯅ ꯋꯥꯈꯜ ꯄꯪꯂꯥꯝ ꯂꯥꯝꯁꯤꯟꯒꯅꯨ ꯆꯠꯂꯣ ꯆꯠꯂꯣ ꯅꯪ ꯇꯨꯝꯃꯨꯔꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯆꯠꯂꯣ ꯆꯠꯂꯣ ꯍꯌꯦꯡꯅꯦ ꯅꯣꯡ ꯉꯥꯜꯂꯛꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯁꯦ ꯐꯔꯝꯃꯅꯤ ꯑꯗꯨꯒꯅꯦ ꯅꯦꯅꯥ ꯇꯥꯅ ꯍꯪꯉꯁꯤ ꯆꯠꯂꯣ ꯆꯠꯂꯣ ꯃꯣꯏ ꯕꯕꯥ ꯈꯔꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨꯀꯣ ꯁꯈꯤꯇꯣꯝꯕꯤ ꯌꯥꯔꯦ ꯆꯠꯂꯨꯅꯦ ꯅꯪ ꯇꯨꯝꯃꯨꯔꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯕꯥ ꯀꯤꯃꯟꯈ꯭ꯔꯕ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯆꯤꯡꯅꯐꯝꯗꯤ ꯊꯣꯛꯏ ꯊꯝꯕꯧ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯁꯪꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯔꯝꯃꯤ ꯃꯊꯪꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯈꯤꯇꯣꯝꯕꯤ ꯊꯝꯕꯧꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ ꯃꯣꯏ ꯕꯕꯥ ꯍꯧꯒꯠꯄꯤꯔꯣ ꯅꯣꯡꯉꯥꯜꯂꯦ ꯍꯩ ꯅꯨꯄꯥ ꯃꯆꯥꯁꯤ ꯍꯧꯒꯠꯇ꯭ꯔꯤꯅꯦ ꯃꯁꯤꯕꯨ ꯍꯧꯗꯣꯛꯑꯁꯤꯔꯣ ꯍꯧꯗꯣꯛꯂꯒ ꯍꯪꯗꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯣ ꯍꯣꯏꯅꯦ ꯃꯗꯨꯅ ꯐꯒꯅꯤ ꯑꯩ ꯍꯦꯛꯇ ꯍꯧꯗꯣꯛꯂꯒꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯅꯪ ꯈꯨꯔꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯗꯤ ꯑꯃꯨꯛꯇ ꯅꯃꯤꯠ ꯁꯤꯡꯉꯛꯎꯅꯦ ꯅꯪꯕꯣ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯊꯝꯕꯧꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯝꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯈꯨꯔꯥ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯪ ꯇꯥꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯒꯤ ꯌꯨꯝ ꯑꯃꯗꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯣꯡꯃꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯆꯠ ꯆꯠꯂꯒ ꯌꯥꯔꯦꯛꯆꯕ ꯃꯤ ꯑꯩꯗꯤ ꯅꯍꯥꯟꯗꯒꯤ ꯆꯤꯡ ꯀꯌꯥ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄꯗ ꯏꯁꯥꯁꯦ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯂꯥꯛꯄꯗ ꯈꯨꯔꯥꯒꯤ ꯌꯨꯝꯒꯤ ꯆꯨꯔꯤ ꯇꯥꯐꯝꯗ ꯏꯁꯥ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯍꯤꯞꯊꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩ ꯍꯧꯒꯠꯄ ꯉꯝꯈꯤꯗꯕꯅꯤ ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯈꯨꯔꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯅꯪꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯋꯥꯒꯅꯨꯀꯣ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯏꯁꯨꯒ ꯑꯃꯠꯇ ꯂꯩꯇꯦ ꯅꯅꯦꯁꯤꯒ ꯑꯩꯒꯗꯅꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯑꯗꯨꯅꯅꯦ ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯣꯀꯣ ꯈꯨꯔꯥ ꯑꯩꯒꯤ ꯏꯁꯥꯁꯦ ꯈꯔ ꯀꯟꯈꯠꯂꯒ ꯑꯩ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ ꯑꯩ ꯍꯧꯖꯤꯛ ꯏꯁꯥꯁꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯉꯁꯤꯗꯒ ꯂꯩꯔꯒ ꯆꯠꯂꯒꯦ ꯏꯕꯨꯡꯉꯣ ꯅꯪ ꯌꯥꯔꯗꯤ ꯆꯠꯈ꯭ꯔꯅꯨ ꯑꯩꯈꯣꯏꯁꯨꯅꯦ ꯏꯆꯥꯒ ꯑꯃꯠꯇ ꯂꯩꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯪ ꯌꯨꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯣ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒꯦ ꯑꯗꯨꯗꯤꯅꯦ ꯅꯪ ꯄꯣꯊꯥꯔꯣ ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯜꯂꯦ ꯍꯩ ꯁꯈꯤꯇꯣꯝꯕꯤ ꯏꯆꯥꯁꯦ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯔꯛꯇꯕꯒꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯦ ꯑꯗꯨꯅꯅꯦ ꯆꯥꯛ ꯑꯁꯥꯕꯗꯨ ꯈꯔ ꯄꯤꯖꯁꯤ ꯅꯪ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯊꯣꯡꯉꯨꯔꯒꯦ ꯑꯗꯣ ꯃꯣꯏ ꯕꯕꯥ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯁꯦ ꯉꯔꯥꯡꯗꯒꯤ ꯏꯪꯕ ꯁꯨꯡꯍꯟ ꯍꯟꯗꯦ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕ ꯐꯔꯦ ꯐꯔꯦ ꯑꯩ ꯃꯥꯏꯕ ꯑꯃꯇ ꯀꯧꯔꯨꯈꯤꯒꯦ ꯈꯨꯔꯥ ꯃꯥꯏꯕ ꯀꯧꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯃꯥꯏꯕ ꯀꯧꯕꯤꯒꯅꯨ ꯃꯇꯣꯝꯇ ꯐꯖꯈꯤꯅꯤ ꯃꯗꯨ ꯌꯥꯔꯣꯏꯅꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯁꯥꯁꯦ ꯏꯪꯕ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦ ꯃꯁꯤ ꯌꯦꯡꯍꯧꯗ꯭ꯔꯕꯗꯤ ꯅꯥꯇꯩ ꯆꯥꯒꯗꯕ ꯃꯥꯟꯗꯦꯅꯦꯍꯦ ꯈꯨꯔꯥ ꯃꯥꯏꯕ ꯀꯧꯕꯤꯅꯨ ꯑꯩ ꯐꯒꯅꯤ ꯏꯁꯥꯅ ꯈꯪꯖꯩ ꯈꯨꯔꯥ ꯃꯥꯏꯕ ꯀꯧꯕꯤꯅꯨ ꯑꯩ ꯉꯁꯤꯗꯪ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯆꯠꯆꯈꯤꯒꯦ ꯑꯩ ꯊꯕꯛ ꯑꯔꯨꯕ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯍꯟꯗꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯈꯨꯔꯥꯒ ꯏꯟꯗꯣꯟꯒꯅ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯅꯆꯥ ꯀꯧꯖꯔꯣ ꯍꯟꯗꯛꯇꯤ ꯅꯆꯥ ꯍꯟꯗꯕ ꯌꯥꯔꯔꯣꯏ ꯑꯩ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧ ꯈꯨꯔꯥꯁꯨ ꯌꯥꯏ ꯅꯪ ꯄꯣꯊꯥꯖꯔꯣ ꯅꯟꯗꯣꯟꯅꯅꯦ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯅꯤ
ꯁꯈꯤꯇꯣꯝꯕꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯊꯝꯕꯧ ꯑꯃꯗꯤ ꯁꯈꯤꯇꯣꯝꯕꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯆꯠꯊꯣꯛꯄ ꯁꯪꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯒ ꯊꯝꯕꯧ ꯑꯃꯗꯤ ꯁꯈꯤꯇꯣꯝꯕꯤꯅ ꯅꯨꯄꯥꯗꯨꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯕꯁꯨ ꯇꯥꯔꯝꯗꯦ꯫ ꯊꯝꯕꯧꯅ ꯃꯁꯥ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤ, ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯁꯥꯁꯤꯗꯤ ꯑꯁꯤꯕ ꯃꯤ ꯑꯃꯒꯨꯝꯅ ꯏꯛꯊ꯭ꯔꯤꯛ ꯏꯪꯉꯤꯅꯦꯍꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯣꯏ ꯕꯕꯥ, ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯤꯍꯨꯜ ꯂꯩꯔꯤꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯍꯣꯏ ꯍꯣꯏ, ꯌꯦꯡꯒꯦ꯫ ꯊꯝꯕꯧꯅ ꯅꯨꯄꯥꯗꯨꯒꯤ ꯃꯤꯍꯨꯜ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯃꯤꯍꯨꯜ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯍꯥꯏ ꯁꯈꯤꯇꯣꯝꯕꯤ, ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯁꯤꯔꯦꯅꯦꯍꯦ꯫ ꯍꯥ, ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯒꯅꯤ? ꯃꯗꯨꯅꯤ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯖꯈꯤꯕꯗꯣ, ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯃꯤ ꯑꯃꯕꯨ ꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯗ ꯁꯤꯔꯒ ꯂꯩꯔꯕꯅꯤꯅꯦ꯫ ꯃꯤꯅ ꯈꯪꯈ꯭ꯔꯒ ꯑꯩꯈꯣꯏ ꯀꯔꯤ ꯈꯨꯝꯒꯅꯤ? ꯑꯩꯈꯣꯏꯕꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯣꯏꯗ꯭ꯔꯥ? ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯉꯥꯏꯈꯣ, ꯅꯪꯁꯨ ꯄꯪꯄꯥꯗ ꯄꯥꯈꯠꯈꯤꯅꯨ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯍꯥꯏꯔꯝꯕ ꯋꯥꯗ ꯃꯥꯁꯦ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯔꯒ ꯃꯥꯅ ꯍꯟꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯗꯨꯅ ꯇꯥꯛꯄꯅꯤ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯅꯅꯕ ꯍꯩꯖꯤꯟꯅꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯅꯅꯦ, ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ꯫ ꯊꯝꯕꯧꯅ ꯅꯨꯄꯥꯗꯨꯒꯤ ꯃꯁꯥꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯔꯛꯄ ꯃꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯣꯟꯗꯨꯅ ꯊꯝꯂꯝꯕ ꯈꯥꯎ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯥꯎꯗꯣ ꯍꯩꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯥꯝꯂꯕ ꯁꯦꯜ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯁꯦꯜꯗꯨꯒꯤ ꯃꯔꯛꯇ ꯆꯤꯊꯤ ꯑꯃꯁꯨ ꯌꯥꯎꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨꯕꯨ ꯊꯝꯕꯧꯅ ꯄꯥꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯣꯏ ꯕꯕꯥ, ꯆꯤꯊꯤ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯅ ꯏꯔꯝꯂꯤꯕꯅꯣ? ꯁꯈꯤꯇꯣꯝꯕꯤ, ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯅꯦꯍꯦ꯫ ꯆꯤꯊꯤ ꯑꯁꯦ ꯃꯃꯥꯅ ꯊꯥꯔꯛꯄꯅꯤ꯫ ꯃꯃꯥ ꯑꯁꯤꯅ ꯏꯔꯛꯂꯤꯕꯁꯦ ꯑꯩ ꯄꯥꯔꯛꯀꯦ ꯇꯥꯎ꯫ ꯏꯃꯥꯒꯤ ꯅꯣꯡꯌꯥꯏ, ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯅꯕꯒꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯕꯅ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯌꯨꯝ ꯑꯁꯦ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯂꯤ꯫ ꯅꯅꯥꯎ ꯅꯨꯄꯥꯒ ꯅꯪꯒ ꯐꯅ ꯀꯟꯅ ꯆꯩꯅꯈ꯭ꯔꯕꯁꯨ ꯈꯠꯅꯈ꯭ರꯕꯁꯨ ꯅꯪꯅ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯗꯨꯅ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕ ꯂꯥꯛꯑꯣ꯫ ꯑꯗꯨꯅ ꯅꯪ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯅꯅꯕ ꯁꯦꯜ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯑꯣ꯫ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯌꯨꯝꯁꯤꯗ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯗꯣ ꯏꯃꯥꯅ ꯄꯥꯝꯃꯤ꯫ ꯃꯣꯏ ꯕꯕꯥ, ꯑꯗꯨꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯄꯨꯔꯛꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯦ ꯃꯌꯨꯝꯗ ꯄꯤꯔꯨꯅꯕꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯒꯅꯤ? ꯁꯈꯤꯇꯣꯝꯕꯤ, ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯥꯅ ꯊꯥꯔꯛꯂꯤꯕ ꯆꯤꯊꯤ ꯑꯁꯤꯗ ꯊꯥꯔꯤꯕ ꯂꯩꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯆꯠꯇꯨꯅꯅꯦ ꯃꯌꯨꯝꯗꯣ ꯍꯧꯖꯤꯛꯃꯛ ꯊꯤꯗꯨꯅ ꯈꯪꯍꯜꯂꯨꯗꯕ ꯌꯥꯗꯦ꯫ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯅꯥꯎ ꯅꯨꯄꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩ ꯊꯤꯟꯊꯕ ꯌꯥꯗꯦ꯫ ꯅꯪ ꯌꯨꯝꯁꯤꯗ ꯀꯅꯥꯃꯠꯇ ꯆꯪꯍꯜꯂꯝꯃꯣ꯫ ꯊꯣꯡ ꯑꯁꯦ ꯅꯤꯡꯊꯤꯅ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯍꯣꯏ, ꯈꯔ ꯊꯨꯅꯗꯤ ꯂꯥꯛꯄꯤꯌꯨ꯫ ꯊꯝꯕꯧ ꯌꯥꯝ ꯊꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯃꯃꯥꯗ ꯈꯪꯍꯟꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯍꯪꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯊꯤꯔꯛꯂꯤꯕ ꯌꯨꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯃꯥꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯒꯦ ꯇꯧꯕꯗ ꯏꯃꯨꯡꯗ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃ ꯇꯥꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯅꯪꯅ ꯅꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜꯒꯤ ꯑꯋꯥꯕꯗꯨ ꯎꯕꯗ ꯏꯃꯥꯅꯅꯦ ꯅꯌꯥꯝꯕꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯅꯌꯥꯝꯕꯅꯅꯦ ꯁꯦꯜ ꯄꯨꯗꯨꯅ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ꯫ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ꯫ ꯏꯃꯥꯗꯤ ꯀꯔꯤꯒꯤ ꯑꯩꯅ ꯌꯥꯗꯕ ꯃꯤꯗꯨꯗ ꯁꯦꯜ ꯍꯥꯏꯔꯨꯔꯤꯕꯅꯣ? ꯏꯃꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯇꯥꯆꯧꯒ ꯑꯩꯒ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯑꯁꯦ ꯈꯠꯅꯕꯗꯒꯤ ꯀꯧꯅꯗꯦ ꯍꯥꯏꯕ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯏꯆꯥ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯁꯦꯜ ꯅꯤꯔꯨꯔꯤꯕ? ꯏꯃꯥ, ꯐꯅ ꯂꯩꯇ꯭ꯔꯒꯁꯨ ꯑꯩ ꯃꯥꯒꯤ ꯁꯦꯜ ꯑꯗꯨꯗꯤ ꯁꯨꯡꯂꯧ ꯂꯧꯔꯣꯏ꯫ ꯃꯥꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯑꯗꯨꯒ ꯃꯥ ꯑꯩꯒꯤ ꯏꯆꯥ ꯂꯨꯍꯣꯡꯕ ꯌꯥꯎꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯥꯒ ꯑꯩꯒ ꯀꯩꯁꯨ ꯃꯔꯤ ꯊꯣꯛꯅꯗꯦ꯫ ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯅꯆꯤꯜ ꯅꯅꯥꯎꯒꯤ ꯃꯔꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯧꯗꯣꯛ ꯑꯃꯅ ꯄꯨꯟꯁꯤꯒꯤ ꯃꯔꯤꯕꯨ ꯇꯠꯅꯕ ꯐꯠꯇꯦ꯫ ꯏꯃꯥꯅ ꯅꯪꯒꯤ ꯑꯋꯥꯕꯗꯨ ꯎꯕꯗ ꯅꯌꯥꯝꯕꯗ ꯁꯦꯜ ꯈꯔ ꯄꯥꯡꯅꯅꯕ ꯍꯥꯏꯔꯨꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯅꯌꯥꯝꯕꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯤꯕ ꯀꯔꯤꯒꯤꯅꯣ?
Ima, mana piba seldo ai suklok lok pamdi. Mangodagi lawdragasu aigi icha luhongbagi ai mingodagi puraga oirabasu luhongani. Ima, aidi harisini. Tajau yumsida changhanba yar. Mana piba seldo ai lawroi. Thambongna imungda ngangnariba mayamdo loina tarami tanjaduda mana kaurami. Yumsibu mi kana kana lege. Lairadi amukta mapanda thokpiro. Kanano kari haibigadabano. Yumasi nongyagi oibirabra. Mani ai isama nongyagi mamani. Imungda changbiro. Ichali bema se sigi khawa sida sel kharaga chithi amaga yauram. Chithi se somna nongyaida thakibaga leibra. Mani tada mase ai icha nongyaida thakiba chithi ni. Ima, aina haibaduni yeng. Hojik phawba aikoi ta chawna aibu usitabagi selsi phawba mi tharaktuna thilalaklibasi. Imana aigi mai ase chophalibani. Karigi mongonda sel piyona hairamlibani. Aduga sel thirakliba ahal yari. Nangna purakliba sel singado puduna hanbikro. Aikoi madu lawba ngamoi. Ibungo, nangya sawbudo amukta tapthako. Nangna nayambada pendaba kaya ama leiramba yai. Adubu nachil nanaw oibagi asawba kaya leirabasu kauthoknaduna nungsi chanabana hena phagani. He ahal, nangbu kanan aigi imung manunggi warida nangna khuthingjilakpagi mathau tade. Yare, seldo puduna lengbikro. Atomba, nangna nganglibadu karino. Aina nangonda aduk thaksi kasi khangdaba wangang adu tambikhibra. Ima, masi pumnamak ta chawna ngangnanaba sinba natro. Ibungo, aina khoiga karisu thoknade. Adubu, aina khoigi nafamda pau piba lakpani. Maduda nakhoina yamna lana lawramana. Aduga ibungo, nangna nayambada adu kanna sawribadubu karigumba nayambaduna leikidaba thoklabadi. Nang changnadaba ngamgadra. Kaino ahalna nganglibadubo. Aigi ta chawbu leikidaba gaina hairibadubu ahalgisibu aibu usitbijibra. Aigi ta chawdi miramda karbar chawna tawduna nungaina leibani. Ibungo, nangna nayambabu yamna lana lawribado nachil nanaw chamthoknabagi matamsu phanglara. He ahal, kaino nangna haininglibado haibi aigi ta chaw kaidawrabagi. Thambongna thokiba thawdok khudingmuk marik chumna liduna khanghalami. Wari pumba taraba matungda mama machadu kaplami. Imagi achawba, imana tariba pau sibu karino. Ichaga unaba phangdana nangdi chatlabako. Tachaw, nanaw lali. Ay tachawgi mafamda yamna lankre. Tachawna nanawbu kayagi matik nungsibikhiba. Aybu phananaba hotnabiba. Aina tachawbu yamna lana lawruni. Khura, aigi tachawdo kadayda lehobagi. Ibungo, nangi nayambagi thawai yawdraba hakchang ado aikhoigi yumda lehawri. Adudi ima, khaton hoi kauduna tachawgi hakchang ado lawruduna mafamsida mathau mongum pangthoknaba tawrasi. Asumna hainaringaida mapanagi nupa ama changlaklammi. Tachaw, nangdi karamna? Atomba, nayambabu nang hojik phawba warawribra. Hanna khatna chaina kiba khudingma kauthoknarasi. Hojikti, icha luhongbagi nang karisu wagana. Nayamba laklibase, icha luhongbagi sel khudingma aina puthoktuna hongge haina laklibani. Tachaw, nanawbu somukta ngakpi. Aina apangba oirubana tachawbu yamna lana lawrubani. Imagi achawba, ima yamna peli. Ichabu uba phangjabase, imadi yamna peli. Nangbu uba phanglaroidra haiduna, imadi yamna waru. Ima, karigi uba phangloidoribani. Ay hojik laklabani, karisu warurano ima. Ado ima, masida lairiba ahalasidi kanan. Khurana, aikoi tachawbu khuragi yumda siduna lairi haina haikibadaini. Ibungo, nakhoigi nayambase laklibasira nongyai hairibase. Manini khura, aigi tachawdi sini. Aduga khurana hairibaduna karamba mino. Karino, nakhoi mayamna ngangnaribasibo. Ai wakhal taba ngamdri.
ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯜꯂꯨ꯫ ꯊꯝꯕꯧꯅ ꯃꯌꯨꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯅꯣꯡꯌꯥꯏꯗ ꯂꯣꯏꯅ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯈꯨꯔꯥ, ꯆꯨꯝꯃꯤ꯫ ꯈꯨꯔꯥꯅ ꯄꯨꯕꯤꯔꯛꯂꯤꯕ ꯁꯦꯜꯁꯤꯡ ꯑꯁꯦ ꯑꯩꯒꯤꯅꯤ꯫ ꯆꯤꯊꯤ ꯑꯁꯤꯁꯨ ꯏꯃꯥꯅ ꯊꯥꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯂꯩꯗꯨꯅ ꯂꯩꯔꯤꯉꯩ ꯍꯨꯔꯥꯟꯕ ꯑꯃꯅ ꯈꯥꯎꯁꯦ ꯂꯥꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯃꯥꯅ ꯁꯦꯜꯁꯤꯡ ꯑꯁꯦ ꯍꯨꯔꯥꯟꯈꯤꯕꯅ ꯑꯩ ꯌꯨꯝꯗ ꯂꯥꯛꯄ ꯊꯦꯡꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯨꯞꯅ ꯊꯤꯕ ꯐꯪꯗꯕꯅ ꯑꯩ ꯑꯃꯨꯛ ꯅꯧꯅ ꯁꯦꯜ ꯂꯧꯗꯨꯅ ꯉꯁꯤ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯔꯥꯅ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯦꯜꯁꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯍꯟꯕꯤ꯫ ꯈꯨꯔꯥꯒꯤ ꯇꯧꯕꯤꯃꯜ ꯅꯆꯥꯅ ꯀꯥꯎꯖꯔꯣꯏ꯫ ꯈꯨꯔꯥ, ꯅꯆꯥꯅꯁꯨ ꯈꯨꯔꯥꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯖꯍꯧꯗꯕꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯅ ꯉꯥꯡꯈ꯭ꯔꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯌꯥꯔꯦ ꯌꯥꯔꯦ꯫ ꯉꯁꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯐꯪꯂꯤꯕꯁꯦ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯨꯔꯥꯟꯂꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯈꯣꯏꯒꯤ ꯑꯔꯥꯟꯕꯁꯨ ꯁꯦꯝꯗꯣꯛꯂꯝꯗꯕ ꯌꯥꯏ꯫ ꯃꯥꯅꯦ ꯈꯨꯔꯥ, ꯈꯨꯔꯥꯅ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯈꯨꯔꯥꯒꯤ ꯌꯨꯝꯗ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯥꯛꯂꯒ ꯃꯊꯧ ꯃꯉꯝ ꯑꯗꯣ ꯄꯥꯡꯊꯣꯛꯆꯔꯒꯦ꯫ ꯑꯗꯨꯒ ꯈꯨꯔꯥ, ꯉꯁꯤꯗꯒꯤ ꯈꯨꯔꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯕꯅꯤ꯫ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯗ ꯕꯥꯔꯇꯣꯟ ꯇꯧꯖꯔꯛꯀꯦ꯫ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ꯫ ꯍꯣꯏ ꯍꯣꯏ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯂꯥꯛꯇꯨꯅ ꯊꯝꯕꯧꯒꯤ ꯌꯨꯝꯗ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯇꯥꯆꯧ, ꯑꯩꯗꯤ ꯈꯨꯔꯥ ꯑꯃꯗꯤ ꯏꯟꯗꯣꯟ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯁꯦ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯏ꯫ ꯀꯔꯤꯁꯨ ꯈꯪꯅꯗꯕ ꯑꯩꯈꯣই ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯄꯤꯖꯔꯤꯕ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯒ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯃꯈꯣꯏ ꯑꯅꯤꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯕꯛꯁꯤꯡꯒ ꯂꯣꯏꯁꯤꯟꯕꯁꯦ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ꯫ ꯑꯇꯣꯝꯕ, ꯑꯩꯁꯨꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯕꯁꯦ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯈꯨꯔꯥ ꯑꯃꯗꯤ ꯏꯟꯗꯣꯟ ꯑꯁꯤꯕꯨ ꯌꯨꯝꯁꯤꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕꯁꯦ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤ ꯑꯃ ꯇꯥꯒꯅꯤ ꯈꯜꯂꯤ꯫ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯔꯥꯅ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯦꯡꯅꯍꯟꯕꯤꯕꯅꯤ꯫ ꯃꯗꯨꯅ ꯈꯨꯔꯥꯒꯤ ꯆꯥꯎꯔꯕ ꯂꯃꯟ ꯑꯃ ꯇꯣꯜꯂꯤꯕꯅꯤ꯫ ꯑꯩꯗꯤ ꯈꯨꯔꯥꯒ ꯏꯟꯗꯣꯟꯒꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯊꯝꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯆꯥ ꯁꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯥ ꯇꯧꯁꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯥꯆꯧ, ꯅꯅꯥꯎꯁꯨ ꯌꯥꯏ꯫ ꯃꯗꯨꯅ ꯐꯒꯅꯤ ꯇꯥꯆꯧ꯫ ꯈꯨꯔꯥꯒ ꯏꯟꯗꯣꯟꯒꯗ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯁꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯅ ꯊꯝꯕꯧ ꯑꯃꯗꯤ ꯁꯈꯤꯇꯣꯝꯕꯤꯒꯤ ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯂꯩꯇꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯃꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯤꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤꯔꯝꯃꯤ꯫